Welcome back mayambu khurumjari. Ai ngasi yam hauraba paratha ama semjari. Adugidamakta aina ata cup ani laujare, meda cup ama. Masida thum half teaspoon, yaingangju half teaspoon, adugo oil jena 1 teaspoon, fadigom khara. Isingje aina cup ama laura thamjare, ado ising haptringaida masi isingje hana fajana mix tawsalasi. Fajana mix tawsalaba matungda koina isingje kitang hapaga tosi. Isingje amuktada hana mayam haijanbigano, kitang hapaga adum totpiyo. Isingje aina kharajo mu hapjare, aduga ata totpa matamda koi kitang munna totpiyo. Atada yam munna toligai hauba hengani. Ado aigise totpase yare sigi changse. Aduga aina tawel macha ama lauraga masi khumjalaga side ngatang minute 10 mu thamsi. Aduga aina sida vegetable khara laujare, morok tekpa, kobi, tilau singa khara, paneer khara. Adomna paneer gi mahuta alu aputpa natragana yerum angauba oina hapirabasu yai. Ai hauji khangje saraba matung thau haijare. Thaujida jira khara hape, jiraji half teaspoon ni, aduga tilau singa tingkol macha ama hapjare. Adumgi paratha do yambagi matungina tawbiyu changje. Masi ngahak ngauji yamnadi mulhaloi. Morok atekpa kitang amaga hape, aduga morok atekpa se angangna chagadawba oiragadi haptrabasu yagani. Ado morok atekpa se hapa matung ngahaktang ngaugiji. Aduga aina amuk kobije amuk hapchinjare. Koi angangsingje vegetable chawa yadabado masi parathajigi manungda hapagadi soidana chagani. Garam masala half teaspoon, chili powder half teaspoon, turmeric powder half teaspoon, aduga jira powder sisu half teaspoon ni. Thumjena okadaba chang thapiro. Ado masi fajana mix tawsalasi. Aduga koi angangjingi schoolgi tiffin da hapirabasu yare, breakfast da pijabirabasu yare. Anytime angangjingda adum pijabiyo. Aina masi ngauba loiraga lauthokjare. Aduga aigi ata totpasisu minute 10 hena thamama matung hangtokjare. Ado amuktanga tosangisi. Ada hauji koina tanje ataje tolaba matung chawhaningba changdo adumna laubiro. Aigisu laujare. Masi fajana khutna hana tasanjare. Ado si laijare, machuju yam fajare, aduga petpagi changse masi chapchare. Aduga ataje takpa matamda aigidi meda oina laujare. Adumna thau oina tawbirabasu yai, meda oina tawrabasu yai, nungaigadabado adum laubiyo. Ado fajana masi round oina taksi. Round oina taaga koigi aina ngasai ngauraga thamgiba enjangje ko saksi hapasi masi triangle shape ta hapiyo. Masida ko alu oina tawbirabasu yai, alu aputpa ngauthoga natraga yerum angauba oina hapirabasu yai. Angangjingdi yam paami sumaina pijabase. Paneerje aina hapjare, aduga koi triangle shape ta fajana thupchalasi. Mada fajana thupchanbiyo koi masi nanthoktanaba. Aduga amuk laukhatjare aina plate amada. Ado koi amuk gas romda chalasi. Fry pan je sare aigise. Ada aina oil je refined oina hapjare. Adumna ghee oina tawbirabasu yai. Aduga haujiki parathaji hauraji. Ado thauje yamna kahena sahanbigano. Gas medium flame da thambiyo. Aduga tamna haubiyo. Ado mathakchida thau kitanga taisanji. Aduga koi mathak makha onji. Ado khara namaga haubiyo. Parathaji hauba matamda side se thabani na kitang namaga haubiyo. Side amadi fajana mulle, color je yam fajare.
ꯑꯩꯒꯤꯁꯦ ꯂꯣꯏꯖꯔꯦ꯫ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯤꯌꯣꯝꯁꯤꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ, ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯕꯦꯜ ꯑꯥꯏꯀꯟꯗꯨꯒ ꯅꯝꯕꯤꯌꯨ꯫ ꯃꯌꯥꯝꯕꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤ꯫